ꯎꯆꯤ ꯃꯈꯨꯟꯗ ꯑꯩꯒꯤ ꯃꯨꯛꯕꯥꯡꯒꯤ ꯖꯦꯔꯨꯝ ꯆꯦꯟꯈꯔꯦ ꯃꯌꯥꯝ ꯇꯨꯁꯦꯒ ꯂꯩꯔꯦ ꯃꯄꯨꯝ ꯑꯃ ꯖꯦꯔꯨꯝ 5 ꯊꯅꯝꯕꯗ ꯖꯦꯔꯨꯝ 2ꯗꯪ ꯂꯩꯔꯝꯃꯤ ꯁꯦꯅꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯎꯆꯤ ꯃꯈꯨꯟꯁꯦ ꯂꯧꯒꯗ꯭ꯔꯥ ꯎꯆꯤꯁꯦ ꯍꯥꯏꯗꯤ ꯃꯈꯨꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯎꯆꯤ ꯃꯈꯨꯟꯁꯦ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯆꯪꯉꯣ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯅꯣ ꯉꯥꯏ ꯈꯪꯅꯕ ꯆꯠꯂꯤꯅꯦꯕꯀꯣ ꯉꯥꯏ ꯈꯪꯅꯕ ꯆꯠꯄꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯐꯝꯁꯤꯅ ꯇꯧꯔꯤ ꯍꯪꯉꯤ ꯉꯧꯃꯟ ꯈꯔꯦꯗꯅ ꯑꯗꯨ ꯎꯍꯜꯂꯛꯀꯦ ꯃꯐꯝꯗꯣ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯂꯅꯤ ꯁꯥꯏ ꯅꯣꯏꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯦꯅ ꯈꯜꯂꯒꯅꯦ ꯑꯩꯁꯨ ꯌꯦꯟꯕ ꯌꯥꯎꯅꯤ ꯑꯩ ꯊꯥꯡꯗꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯃ ꯍꯥꯏꯕꯤꯒꯦ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯅꯨꯄꯥ ꯃꯆꯥ ꯄꯩꯂꯦ ꯅꯨꯄꯥ ꯃꯆꯥ ꯊꯤꯍꯟꯗꯣꯏꯔꯣ ꯑꯣ ꯑꯥꯒꯤꯗꯨꯅ ꯁꯪꯒꯣꯝ ꯈꯤꯔꯥ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯔꯕ ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯉꯁꯤ ꯑꯩꯀꯣ ꯚꯤꯗꯤꯑꯣ ꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯖꯦꯔꯨꯝ ꯈꯪꯕꯅꯦꯕ ꯏꯛ ꯀꯔꯤ ꯑꯗꯣ ꯑꯇꯩ ꯃꯊꯦꯜꯗꯤ ꯌꯥꯎꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯦꯠꯇ ꯑꯣꯏꯅ ꯁꯤꯝꯄꯜ ꯇꯧꯖꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯣꯡꯃꯩ ꯀꯟꯇꯦꯟꯗꯣ ꯀꯥꯏꯗꯅꯕꯅꯦꯕ ꯑꯩꯅ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯥꯅꯤꯡꯗꯕꯅ ꯉꯥꯡꯒꯅꯣ ꯃꯃꯥ ꯍꯣꯏ ꯕꯣꯕꯣ ꯍꯣꯏ ꯄꯄꯤꯅ ꯉꯥꯡꯉꯣ ꯍꯥꯏꯌꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯈꯪꯕ꯭ꯔꯥ ꯍꯪꯉꯦ ꯃꯃꯥ ꯍꯣꯏ
Aha. Muy trae. Kanano dayisiwa. Đi trái gì? Chị chạy trắng mân rồi mà em chạy. Chắc là mân gì là gít làm dân rồi. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤ ꯏꯟꯖꯥꯡ ꯑꯗꯨꯝ ꯍꯥꯎꯋꯤ ꯌꯦꯔꯨꯝ ꯊꯣꯡꯕꯅꯤꯅ ꯍꯥꯎꯋꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯌꯦꯔꯨꯝ ꯊꯣꯡꯕꯗꯣ ꯍꯥꯎꯋꯤ ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒ ꯅꯍꯥꯟꯒꯤꯅꯦ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯒꯤ ꯉꯁꯤ ꯉꯥꯏ ꯈꯪꯅꯕ ꯍꯥꯏꯔꯦ ngasi ngai khangnaबani chattoinibako ngai khangnaba chattoini ado mya ngai khangnabada dum part 3 oina dum jenghalakeba ai hadi dum luhongsu hakibani ngai khangnabada dum haptarake ado mya kamai tawi yengminasi ai video se yamna di sangre ko adu dum sai se loisalage bako mathang video dum thinarasi mya se haraga loisalage ai se theng hoji ayuki pung 10 tare bako ayuki pung 10 tare aduna hadi matamdo ayawgamni theng chatlage tawine bako ado myam loisalage se haraga loisalage mathang video dum thinarasi Later. Yeah.